ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯉꯥꯏꯖꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ. ꯑꯦꯅꯤ ꯀꯞꯄꯒ ꯂꯥꯎꯔꯛꯏ. ꯗꯤꯄꯛꯅ "ꯑꯦꯅꯤ ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦꯁꯦ? ꯇꯥꯕ꯭ꯔꯣ ꯑꯦꯅꯤ? ꯑꯦꯅꯤ?" ꯑꯦꯅꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯃꯅꯥꯛꯇ ꯗꯤꯄꯛ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗ ꯇꯥꯁꯤꯜꯂꯒ ꯗꯤꯄꯛꯇ ꯀꯤꯅ ꯌꯦꯡꯂꯒ ꯃꯅꯤꯡꯗ ꯍꯟꯗꯣꯔꯛꯏ. "ꯀꯩꯗꯧꯔꯒꯦ? ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯔꯕꯣ?" ꯃꯪ ꯄꯜꯂꯛꯄꯗꯨꯗ ꯑꯦꯅꯤ ꯃꯃꯥꯏꯗꯣ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯈꯠꯂꯛꯏ. ꯑꯦꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯤꯄꯛꯇꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ. ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯦꯝꯂꯨꯕꯁꯨ ꯉꯝꯗ꯭ꯔꯤ. 이싱 글라스 ꯑꯃ ꯂꯧꯔꯨꯔꯒ 애니ꯗ ꯄꯤ. "ꯁꯦ, 이싱ꯁꯦ ꯊꯛꯆꯜꯂꯣ. ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣ." ꯗꯤꯄꯛꯅ 이싱 ꯄꯤꯕꯗꯨꯗ 애니 이싱ꯗꯣ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯗꯤꯄꯛꯇ ꯀꯤꯅ ꯌꯦꯡꯂꯛꯏ. 애니ꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯤꯄꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ. 이싱ꯗꯣ ꯇꯦꯕꯜꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ 애니ꯗꯣ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯗꯤꯄꯛꯅ 애니ꯔꯣꯝꯗ ꯌꯦꯡꯂꯛꯄꯗ 애니 ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯅ ꯌꯦꯡꯂꯛꯄꯗꯨꯗ 애니ꯁꯨ ꯐꯠ ꯌꯦꯡꯂꯛꯏ. "ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯔꯣ. ꯃꯇꯝꯁꯤ ꯊꯦꯡꯉꯤ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯣꯏꯌꯦ." 애니 ꯏꯜꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯑꯃꯨꯛ ꯆꯦꯛꯁꯤꯟꯅ ꯇꯥꯁꯤꯜꯂꯒ "ꯇꯨꯝꯅꯤꯡꯗꯕꯩꯅꯤ. ꯀꯩꯁꯨ ꯇꯧꯗꯦ." "ꯉꯁꯤꯗꯤ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯤ. ꯏꯪꯕꯒꯤ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯗꯤꯄꯛ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ 애니ꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯗꯤꯄꯛꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯄꯥꯈꯠꯈꯤꯗꯨꯅ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯏ. "ꯀꯩꯅꯣ? ꯀꯥꯏꯗꯅꯣ? ꯅꯪ ꯂꯥꯛꯀꯅꯨ. ꯆꯪꯉꯛꯀꯅꯨ." ꯗꯤꯄꯛꯇꯤ 애니ꯒꯤ ꯋꯥꯍꯩꯗꯨꯗ ꯏꯉꯛ-ꯉꯛꯏ. 애니ꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯔꯨꯝ ꯍꯤꯇꯔꯗꯨ ꯊꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ. 애니ꯗ ꯋꯥꯔꯧꯔꯞ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯍꯤꯇꯔꯗꯣ ꯑꯣꯟ ꯇꯧꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. 애니ꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ. "ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯀꯩ ꯈꯜꯂꯝꯒꯅꯤ? ꯑꯩꯗꯤ ꯄꯥꯈꯠꯃꯟꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯐꯔꯦꯗ, ꯍꯥꯏꯍꯧꯕꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯇꯅꯕ." ꯁꯣꯝꯗꯅ ꯗꯤꯄꯛ ꯃꯥꯒꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯊꯝꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ. ꯀꯕꯣꯔꯗ ꯑꯃ ꯂꯩ. ꯇꯦꯕꯜ, ꯆꯤꯌꯔ, ꯑꯣꯐꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯆꯦ-ꯆꯥꯡ, ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ-ꯆꯩ ꯄꯨꯝꯅꯃꯛ ꯊꯝꯃꯤ. ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯥꯗꯨꯗ ꯆꯪꯍꯟꯗꯦ. ꯉꯁꯥꯏ ꯃꯥꯅ ꯊꯝꯂꯝꯕ ꯔꯨꯝꯗꯨꯒꯤ ꯋꯥꯜ ꯑꯗꯨꯗ ꯑꯦꯇꯦꯆ ꯇꯧꯔꯤꯕ ꯔꯦꯛꯇꯨꯗ 애니 ꯃꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯏ. ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯃꯊꯟꯇ ꯍꯪꯖꯔꯤ. "ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯂꯤꯕꯁꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯑꯣꯏꯔꯕ꯭ꯔꯥ? ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯀꯌꯥꯝ ꯂꯥꯜꯂꯕꯒꯦ? ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯁꯤꯕꯨ ꯈꯪꯕꯤꯔꯛꯀꯅꯤ? ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅꯤ." ꯗꯤꯄꯛ 애니ꯅ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯅꯣꯛꯃꯤ ꯇꯧꯕ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯡꯊꯔꯛꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯤꯕ ꯀꯣꯠꯁꯇꯨꯗ ꯍꯤꯞꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ. ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ. ꯉꯁꯤ 애니ꯕꯨ ꯃꯄꯥꯝꯗ ꯆꯥꯛꯀꯧꯒꯗꯕ ꯅꯨꯃꯤꯠꯇꯨꯅꯤ. 애니 ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤ. ꯃꯃꯥ ꯅꯨꯡꯁꯤ ꯆꯪꯉꯛꯇꯨꯅ ꯍꯪꯂꯤ. "ꯕꯦꯃꯥ, ꯏꯕꯨꯡꯉꯣꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯗꯤ ꯐꯗꯧꯅꯤꯗ." 애니ꯗꯤ ꯃꯅꯦꯝꯕꯣꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ. ꯗꯤꯄꯛ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛꯐꯥꯎ ꯆꯪꯈꯤꯗ꯭ꯔꯕꯅꯤ. ꯗꯤꯄꯛꯅ ꯍꯥꯟꯅꯒꯨꯝꯅ 애니ꯗ ꯋꯥ ꯈꯔ ꯉꯥꯡꯂꯝꯕꯗꯨꯁꯨ ꯅꯣꯡꯃꯇ ꯉꯥꯡꯈꯤꯗ꯭ꯔꯤ. ꯗꯤꯄꯛ ꯀꯥꯏꯗ ꯇꯨꯝꯂꯤꯕꯅꯣꯁꯨ ꯃꯥꯗꯤ ꯈꯪꯗꯦ. ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ. 애니ꯗꯤ ꯗꯤꯄꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯣꯡꯃꯇꯁꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯨꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯦꯝꯕꯣꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨ ꯀꯔꯝꯅ ꯈꯨꯝꯁꯤꯒꯦ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯦ. ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯗꯤ, ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯀꯝꯗꯧꯕ? ꯅꯨꯡꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. "ꯍꯧꯒꯠꯇ꯭ꯔꯗꯤ ꯈꯔ ꯍꯧꯗꯣꯛꯄꯤꯔꯨꯆꯣ. ꯏꯃꯨꯡꯒꯤ ꯃꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯤ ꯂꯥꯛꯄ ꯉꯥꯏꯒꯗꯕꯅꯤ. ꯑꯩ ꯃꯤꯅ ꯉꯥꯏꯅꯕꯗꯣ ꯄꯥꯝꯗꯦꯀꯣ." 애니ꯗꯣ ꯍꯧꯗꯣꯛꯎꯆꯣ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯦ. ꯇꯟꯖꯥ ꯆꯥꯅ ꯗꯤꯄꯛ ꯀꯤꯆꯟꯗ ꯆꯪꯂꯛꯏ. ꯗꯤꯄꯛꯅ "ꯑꯩ ꯍꯧꯒꯠꯂꯦ ꯏꯃꯥ." ꯅꯨꯡꯁꯤꯅ ꯑꯃꯨꯛ "ꯐꯔꯦ ꯐꯔꯦ, ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯄꯨꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯕꯣꯔ ꯁꯦꯟꯅꯕꯗꯨꯁꯨ ꯑꯩꯅ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ." ꯃꯌꯥꯝ ꯄꯨꯂꯞ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯉꯩꯗ ꯗꯤꯄꯛꯅ ꯋꯥ ꯍꯧꯗꯣꯔꯛꯏ. "ꯏꯃꯥ, ꯑꯩ ꯊꯕꯛ ꯃꯐꯝꯗ ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦ." "ꯈꯤꯇꯪ ꯀꯨꯏꯅ ꯂꯩꯅꯕ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯏꯕꯦꯝꯃꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ."
नत्रगा आदा मागा पुलब हाइबा लोइद्रिङै दीपकना मरक थटली इमा पुबा नुंगारोय मागे एग्जाम सु कुइद्रे अइसु कुइना लैथबा यारोइदौरी नुंसीना अमुक एग्जाम दो लोइरदि खरा फगदबनी अदो नंग मरक मरकता यारिखै लाक्नबदि तौको याम नुंगाइतबनी इमासु सिगे अवाबसे खंगलै दीपक एनीदा हाइफेट येंगलगा तपना खुमलै नुंसीना एनीदा मुक अंजिलक्तुना थेंबीबा वहाइना हाइरे इबेमा कैसु नुंगाइतबा तौरुनुदा एग्जाम हेक लोइबगने पुलप हेक चटमिनो लम लापसु नतबसिबु मोरेदबु माना लापा फरक तारसु मरक मरकता अखोइसु अदुम चटलगा लोरे एनीदी दीपक कराइदा करीदा थबक तौइ हाइबसु खंगबा नते मागिदमक ममाना वाबीरदुना हाइरक्लिबा वादुदा खुमदबा याद्रदुना नोफि तौना खुमलै होइमा दीपकसु एनीगी मवोंगदो हाइफेट येंगलै एनीनासु फट येंगलकपदुदा अमुक लुक्थादुना मागी चाबम थोपा अदुम चाख्रे नुंसी ngana loisinaba tawko abe nangni horen ngaina dusi mi lakpana hangani loisinaba tawrucho tisilana amu is aibu yam ngaina bai tapta kebinaba mi do laktradi aina kamaina hekta loisindorige adubu khara ngana la o hai ko yadro hai kibani mi ani la ona hai kibani horen inama ibani ke duinina ngaina danaba adudi nanamaga thabak sinse loisinminaro aduga mina ngaina hanba yadi noina ngaigadabani ko hoiba ngaihak leroba matung chakauba chatnaba ahalaman kharadi laknaba hauri dipaksu firoi loisinba loiraduna mamanaba ani ahumga drawing room da famduna lei enisu ikui kuidana mathaktagi firoi loisinba loiraduna kumtharei dipakki mamanaba karan khara taba Jasper na hari wow kai khufajano side langtuk langi he kai debu thiruinu sibo masak phajaman basidane nangna kanamtaga khangandana lonaga koiramise natradi akhoi de khara miche chuibani na ba prem na amuk nangi karando amuk horaba dipakti ngangnari basingdo tarudana eni de yenglei eni gi chung firal charaba saban ngauraba kuchujuda deep red color gi phajaba machu kayana mayek habliba rani fi ख्वांगदा मई मखोंगी फिगे फने माइथोंदुसु येंबगी पेनबा नाइट्रे तराव तराव पांगलिबा मित्तुबु मगुन हाप्लिबा कोंतप तौरबा खुचेमगुम फजरबा मितकिपा तुमतक तौबा नातोंदा पिक्तकना मगुन लेरबा चिनबा सुके केदना येंबदा फो अदु फजरबा माइथोंदुदा खुचेमगी अकी अमौना हेना फजबगी मगुन हापदा अयेंबा कनागी पुकनिंग सिंगसिलोइदगी दीपक तिंग हैक मंगलाना मदा तारुबगुम मचन नुपी दुसिलाना कौरपदा खंप्रे खंगी तामो इनम से फजद्रा अखोय पुंगाउरिसनदी तामोदी कई ओरमनी दीपक तुमिना लुक्थादुना लैख्रे ममानबा जस्परना दुसिलागी पाखुमोइना पिरे अदुनि हाइजे फदी फजये अबे नोइ नमसे अइसु हाइरमिनी दीपक ना अमुक यार चलो वाथिंगांग लेरनु थो जस्पर इस खंबलिसिदी लेरिबा मयामदो पुलप नोई दीपकती ममाइदो ngang एनीसु हाइफेट तमक नोई तंजादुदा फोटोग्राफर दो चंगलक्तुना हाइरे बोर कैना से फोटो शूट खर तौजगे मयाम मपानदा लेबिरमु नौरिबनिना इकाइनिबा जेस्पर ना अमु कदो इकाइदिने हे अखोइदी सुकी इकाइबिरो ओपन द तौथदुनी प्रेमना यारे खंगे नंगदी बुंसीगी इकाइबा खंगजरक्तरबा मीनी थोसलो मयाम पुलप थोखरे एनीगा दीपक खक्ता लेहौरी फोटोग्राफर अदुना तमो होरेन चाकौबा लोइरगा मफम अतोपमदा चलगा फोटो कापकद्रा दीपकना चलोइदा फोटोग्राफर दुना अमुक ओ अदुदी मतम सुमलिबनिना यारी कैसिदा काफंगनबा तौरसे दीपक यारेदा मेमोरी ओइनबा अमानी कापनी याम कापरोइसे फरे दुई तामो हौनबा तौरसे तेमा तामोना फमलिबा मफमसिदा फंबिरो हौजरागे एनी तपना दीपक की नाकंदा चंगसिंदुना लापतकना फमी फोटोग्राफर दुना अमुक हाइरे तेमा खितंग क्लोज आइना फंबियो आइना ताकपा पोस्ट खरा तौसिको
ꯑꯦꯅꯤ ꯃꯆꯤ ꯈꯤꯇꯪ ꯂꯦꯡꯉꯤ, ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅꯗꯤ ꯅꯛꯁꯤꯟꯗꯦ꯫ ꯑꯁ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯌꯥꯝ ꯂꯥꯞꯅꯃꯟꯈ꯭ꯔꯦ꯫ ꯇꯥꯃꯣ ꯅꯣꯏꯅ ꯅꯛꯁꯤꯟꯕꯤꯔꯣ꯫ ꯗꯤꯄꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯈꯔ ꯑꯗꯨꯝ ꯄꯪꯀꯥꯞꯇ ꯀꯥꯞꯄꯒ ꯂꯣꯏꯔꯦ, ꯀꯩꯗꯧꯔꯒꯦ? ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯇꯥꯃꯣ ꯂꯣꯏꯔꯦ, ꯑꯩꯉꯣꯟꯗꯕꯨ ꯏꯀꯥꯏꯔꯤꯔꯣ? ꯃꯇꯩ ꯃꯅꯥꯎꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯅꯩꯗꯣ ꯀꯩꯗꯧꯔꯒꯦ? ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯍꯌꯦꯡ ꯐꯣꯇꯣꯗꯣ ꯆꯥꯝꯊꯣꯛꯑꯒ ꯅꯨꯡꯁꯤꯅꯅꯒ ꯅꯝꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯕ? ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯁꯨꯅꯁꯨ꯫ ꯗꯤꯄꯛ ꯌꯥꯔꯦ, ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯂꯦꯞꯄꯣ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨ ꯃꯅꯥꯎꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯈꯗꯥꯡꯁꯨ ꯑꯗꯨꯝ ꯂꯤꯡꯕꯒꯤ ꯍꯧꯅꯕꯤ, ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯉꯥꯡꯕ ꯍꯧꯈ꯭ꯔꯗꯤ ꯂꯦꯞꯄꯔꯣꯏ ꯈꯜꯂꯒ ꯗꯤꯄꯛꯅ ꯈꯥꯝꯃꯤ꯫ ꯃꯁꯛ ꯈꯪꯅꯕꯅꯤꯅ ꯃꯥꯁꯨ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯗꯤꯄꯛ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯁꯠ ꯀꯥꯞꯄꯣ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯀꯌꯥꯝ ꯋꯥꯒꯦꯕ? ꯁꯦ ꯌꯦꯡꯉꯣ, ꯌꯥꯔꯦ, ꯅꯣꯛꯐꯦꯠ ꯇꯧꯁꯦ꯫ ꯄꯣꯁ ꯑꯃ ꯑꯅꯤ ꯀꯥꯞꯄ ꯂꯣꯏꯔꯒ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ ꯍꯣꯏꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯀꯥꯞꯄꯨꯁꯦ꯫ ꯗꯤꯄꯛꯅ ꯌꯥꯔꯦ, ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ, ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯕ ꯉꯝꯃꯔꯣꯏ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯗꯨꯗꯤ ꯁꯣꯝꯗ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯔꯛꯄꯗꯒꯤ ꯁꯤꯗꯒꯤ ꯈꯔ ꯀꯥꯞꯄꯒ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯁꯤꯗ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯍꯥꯏꯁꯦ? ꯉꯁꯥꯏꯒꯤ ꯈꯔꯗꯨꯅ ꯌꯥꯍꯜꯂꯁꯤꯕ꯫ ꯑꯁ ꯇꯥꯃꯣꯅ ꯀꯥꯞꯅꯤꯡꯗ꯭ꯔꯁꯨ ꯏꯇꯩꯃꯗꯤ ꯀꯥꯞꯅꯤꯡꯉꯝꯒꯅꯤ, ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯗꯦ꯫ ꯇꯥꯃꯣ ꯅꯨꯡꯁꯤꯃꯕ, ꯉꯁꯥꯏꯗꯒꯤ ꯅꯝꯂꯤꯕ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯂꯧꯈꯠꯄ ꯌꯥꯕ ꯑꯝꯇ ꯌꯥꯎꯗꯦ, ꯅꯨꯡꯁꯤꯅꯕ ꯑꯝꯇ ꯃꯥꯟꯗꯦꯕ꯫ ꯍꯟꯗꯛꯇꯤꯈꯔ ꯃꯑꯣꯡ ꯇꯥꯅ ꯇꯧꯁꯦ꯫ ꯐꯤꯜꯝ ꯁꯨꯇꯤꯡ ꯇꯧꯕꯗꯨ ꯃꯉꯥꯏꯔꯦꯅꯦ, ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯇꯧꯅꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ꯫ ꯏꯇꯩꯃ ꯈꯔ ꯀꯥꯞꯁꯤꯀꯣ, ꯃꯦꯀꯞꯇꯣ ꯄꯥꯝꯃꯨꯗ꯭ꯔꯣ? ꯌꯥꯝ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ꯫ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯛꯏꯁꯦ ꯃꯕꯥꯅꯤꯒꯨꯝꯕ ꯑꯝꯇ ꯊꯦꯡꯅꯔꯛꯇꯦ꯫ ꯃꯤꯗꯤ ꯇꯛꯅꯕꯒ ꯅꯥꯏꯗꯕꯤꯅꯤ, ꯄꯨꯔꯥ ꯕꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗꯀꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯛꯄꯤꯅꯤ꯫ ꯑꯩ ꯑꯣꯏꯅ ꯆꯣꯞꯄꯒ ꯍꯜꯂꯛꯄꯕꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯗꯤꯄꯛ ꯌꯥꯔꯦꯁꯦ, ꯀꯥꯞꯇꯣꯏꯗꯣ ꯀꯥꯞꯄꯁꯦ, ꯅꯪꯒꯤ ꯈꯗꯥꯡꯗꯣ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯇꯧꯔꯦ꯫ ꯑꯩꯅꯦ ꯑꯇꯣꯞꯄꯒ ꯍꯥꯏꯖꯔꯔꯣꯏ, ꯄꯣꯁ ꯐꯖꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯉꯥꯡꯅꯕꯗ ꯌꯥꯝ ꯋꯥꯏ꯫ ꯄꯣꯁ ꯐꯖꯕ ꯂꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯁꯦꯜ ꯌꯦꯡꯅꯕꯗ ꯃꯥꯏ ꯆꯣꯞꯅꯤꯅ ꯇꯧꯕꯅꯤ, ꯑꯩꯅ ꯑꯃꯨꯛ ꯍꯩꯇꯕ ꯃꯥꯟꯈꯤꯗꯣꯏꯕ꯫ ꯍꯣꯏ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯉꯥꯡ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯨꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯔꯒꯕꯨ ꯑꯩ ꯀꯩꯗꯧꯕꯩ ꯉꯥꯡꯖꯔꯨꯗꯣꯏꯅꯣ? ꯁꯦ ꯁ꯭ꯇꯦꯌꯔꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯐꯝꯕꯤꯔꯣ, ꯇꯥꯃꯣꯅ ꯈꯤꯇꯪ ꯋꯥꯡꯅ ꯐꯝꯕꯤꯔꯣ, ꯏꯇꯩꯃꯅ ꯁ꯭ꯇꯦꯌꯔ ꯑꯃꯒꯨꯝꯕ ꯀꯨꯝꯃꯒ ꯑꯗꯨꯝ ꯐꯝꯕꯤꯔꯣ꯫ ꯑꯦꯅꯤꯁꯨ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒꯤ ꯃꯑꯣꯡꯗꯨꯗ ꯇꯜꯂ ꯃꯥꯜꯂꯤ, ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯐꯤ ꯑꯃꯅ ꯐꯝꯒꯗꯕ ꯃꯐꯝꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯇꯨꯅ ꯐꯝꯊꯔꯛꯏ꯫ ꯇꯥꯃꯣꯒꯤ ꯈꯨꯎꯗ ꯏꯇꯩꯃꯒꯤ ꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯉꯥꯊꯔꯒ ꯏꯇꯩꯃꯅ ꯁꯣꯝꯗ ꯌꯦꯡꯕꯤꯔꯣ, ꯇꯥꯃꯣꯅ ꯏꯇꯩꯃꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ꯫ ꯗꯤꯄꯛꯅ ꯑꯦꯅꯤꯅ ꯍꯩꯅꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯑꯦꯅꯤꯗꯣ ꯌꯥꯝ ꯆꯒꯠ ꯉꯥꯡꯅꯕ ꯇꯟꯕꯅꯔ ꯈꯪꯗꯦ, ꯐꯣꯇꯣꯒ꯭ꯔꯥꯐꯔꯅ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯗꯨ ꯁꯠ ꯇꯧꯔꯛꯏ꯫ ꯗꯤꯄꯛ ꯏꯪꯉ ꯀꯛꯏ, ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯏ꯫ ꯌꯥꯔꯦ, ꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ, ꯂꯥꯁ ꯑꯣꯏꯅ ꯑꯃꯇꯪ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯍꯟꯗꯛꯇꯤ ꯗꯤꯄꯛ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯦꯅꯤꯅ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯛꯄꯗꯨꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯀꯟꯈꯠꯂꯛꯏ, ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯄꯪ ꯄꯪꯊꯕꯗꯧꯅ ꯇꯧꯈ꯭ꯔꯦ꯫ ꯑꯦꯅꯤꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯈꯪꯍꯟꯕ ꯐꯖꯗꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤ ꯔꯣꯜ ꯑꯃ ꯂꯧꯔꯤ꯫ ꯃꯥꯁꯨ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯒ ꯁꯨꯃꯥꯏꯅ ꯅꯛꯅ ꯐꯝꯃꯤꯟꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯅꯤ ꯃꯁꯥꯁꯨ ꯄꯥꯈꯠꯄ ꯍꯩꯅꯗꯕꯒꯤ ꯃꯤꯍꯨꯜ ꯀꯟꯅ ꯆꯣꯡꯂꯤ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔꯅ ꯃꯊꯪꯒꯤ ꯄꯣꯁ ꯑꯃꯨꯛ ꯇꯥꯛꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯄꯨꯂꯞ ꯂꯦꯞꯈꯠꯄꯤꯔꯣ, ꯑꯗꯨꯒ ꯇꯥꯃꯣꯅ ꯏꯇꯩꯃꯒꯤ ꯂꯦꯡꯖꯨꯝꯗ ꯑꯅꯤꯃꯛ ꯄꯥꯏꯔꯒ ꯏꯇꯩꯃꯅ ꯇꯥꯃꯣꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯄꯥꯏꯔꯦꯗꯅ, ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯅꯧ꯫ ꯀꯦꯃꯦꯔꯥ ꯅꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨꯀꯣ, ꯅꯕꯥꯅꯤ ꯈꯛꯇ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯣ, ꯌꯥꯝ ꯃꯥꯜꯍꯜꯂꯣꯕ꯫ ꯗꯤꯄꯛꯅ ꯇꯣꯛꯑꯁꯦ, ꯌꯥꯔꯦ, ꯑꯗꯨ ꯍꯩꯔꯣꯏ ꯑꯩ꯫ ꯀꯩꯗꯧ ꯍꯩꯔꯣꯏꯗꯣꯏꯅꯣ? ꯁꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯦꯡꯉꯣ, ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯋꯣ, ꯑꯗꯨꯗꯩ ꯍꯦꯟꯅ ꯅꯛꯑꯁꯨ ꯌꯥꯏ꯫ ꯏꯇꯩꯃ ꯍꯩꯔꯣꯏꯗ꯭ꯔꯅꯦ? ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯗꯨꯒꯤ ꯉꯥꯡꯅꯕ ꯋꯥꯕ ꯃꯇꯧꯗꯨ ꯎꯔꯒ ꯑꯦꯅꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯔꯔꯣꯏ ꯈꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯦꯛꯇꯤꯡ ꯈꯔ ꯇꯧꯔꯒ ꯁꯠ ꯀꯥꯞꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯕꯅ ꯐꯔꯦ ꯈꯜꯂ ꯃꯥꯜꯂꯤ, ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯇꯧꯔꯁꯦ, ꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯦ, ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯗꯨꯅꯦꯕ, ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ, ꯇꯥꯃꯣ ꯌꯥꯔꯗ꯭ꯔꯣ? ꯗꯤꯄꯛ ꯋꯥ ꯉꯥꯡꯗ ꯑꯦꯅꯤꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯃꯛꯇ ꯄꯥꯏꯔꯒ ꯅꯛꯅ ꯃꯅꯥꯛꯇ ꯆꯤꯡꯖꯜꯂꯤ, ꯑꯗꯨꯒ
ꯅꯨꯡꯁꯤꯅ ꯑꯦꯅꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯨꯒꯤ ꯄꯣꯁ ꯈꯛꯇ ꯅꯠꯇꯦ, ꯅꯍꯥꯟꯒꯩ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕꯐꯥꯎ ꯉꯝꯖꯗ꯭ꯔꯕ ꯃꯁꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇꯨꯅ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯕꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅ ꯌꯦꯡꯅꯤꯡꯂꯣꯏ? ꯗꯤꯄꯛ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯃꯅꯥꯛꯇ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯑꯦꯅꯤ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕ꯫ ꯃꯄꯨꯛꯅꯤꯡꯁꯨ ꯅꯧꯊꯔꯛꯇꯨꯅ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯑꯦꯅꯤꯕꯨ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯗꯤꯄꯛꯇ ꯌꯦꯡꯗꯅ ꯑꯍꯥꯡꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯦꯅꯤ ꯗꯤꯄꯛꯅ ꯃꯥꯕꯨ ꯅꯛꯁꯟꯅ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯛꯄꯗꯨꯗ ꯗꯤꯄꯛꯇ ꯐꯠ ꯌꯦꯡꯈꯠꯂꯛꯄꯗ ꯗꯤꯄꯛꯀꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯃꯄꯤꯇꯅ ꯊꯨꯝꯍꯠꯇꯨꯅ ꯂꯩꯔꯝꯕꯗ ꯎꯕꯗ ꯑꯦꯅꯤ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯈꯣꯡꯖꯦꯜ ꯀꯟꯈꯠꯂꯛꯏ꯫ ꯃꯕꯥꯅꯤ ꯌꯥꯝ ꯅꯛꯁꯟꯅ ꯂꯩꯈꯤꯕꯅ ꯑꯃꯅ ꯑꯃꯒꯤ ꯃꯤꯍꯨꯜ ꯆꯣꯡꯕꯒꯤ ꯁꯍꯨꯝ ꯐꯥꯎꯅꯔꯛꯏ꯫ ꯕꯣꯔ ꯀꯩꯅꯥ, ꯑꯍꯜ ꯂꯃꯟ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯀꯩꯅꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯂꯛꯂꯦ꯫ ꯑꯦꯅꯤ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯗꯤꯄꯛꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕꯗꯣ ꯃꯤꯠꯇ ꯎꯔꯛꯏ꯫ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯤ ꯊꯃꯣꯏꯗꯨꯅ ಮಿತಿಯಂಗ್ ಅದುಗೆ ಆಟ್ರಸು ಖಂಬ ngамಜದೆ ಕರಿ ಮರಮ್ಗಿ ಮಿತಿಯಂಗ್ ಅದು ಯೆಂಗ್ಲಕ್ಕಿಬನು ಹಾಯ್ಬದಿ ವಾಖಲ್ದ ಖಲ್ಲಿ ಅದುಬು ಮಪುರೆಬಬು ಹೈನಕಿದಬ ನುಕ್ಷಿಬ ಫಾವುದಬನ ಮಿತಿಯಂಗ್ ಅದುಗೆ ಆಟ ಖಂಗ್ನಬ ಹೊಟ್ನರುದಿ ಅಸುಮ್ನ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯅꯦꯝ ꯅꯨꯡꯁꯤꯒ ꯃꯗꯣꯝꯆꯥ ꯊꯣꯏꯅꯨꯒꯅ ꯃꯃꯧꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯕꯣꯔꯁꯨ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯤꯗꯤ ꯃꯄꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯈꯥꯝꯕ ꯉꯝꯗꯅ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯦ, ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯑꯔꯥꯡꯕꯝꯅ ꯍꯥꯏꯔꯛꯏ, ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯨꯔꯨꯝꯃꯨ, ꯃꯅꯦꯝꯅ ꯄꯨꯁꯤꯟꯕꯤꯔꯒ ꯈꯨꯔꯨꯝꯅꯕ ꯇꯧꯕꯤꯌꯨ꯫ ꯅꯨꯡꯁꯤꯅ ꯃꯃꯧꯕꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯨꯔꯨꯝꯃꯤꯟꯅꯔꯕ ꯃꯇꯨꯡ ꯑꯦꯅꯤ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯄꯥꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ, ꯏꯆꯥꯇꯣꯝꯕꯤ, ꯕꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯃꯄꯥꯅ ꯄꯤꯔꯣꯏꯅꯅ ꯀꯧꯔꯛꯄꯗꯨꯗ ꯑꯦꯅꯤ ꯀꯞꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯖꯟꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯀꯞꯆꯕ ꯅꯠꯇꯅ ꯄꯦꯟꯗꯕ ꯋꯥꯀꯠꯄꯗꯤ ꯉꯝꯖꯗꯦ꯫ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯇꯤ ꯃꯄꯥꯗ ꯑꯣꯟꯖꯤꯟꯗꯨꯅ ꯇꯝꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯤꯟꯗꯒꯤ ꯋꯥ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯄꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯇꯣꯝꯕꯤ, ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯕꯕꯥ ꯈꯤꯇꯪꯗꯤ ꯋꯥꯔꯧꯏ꯫ ꯏꯄꯥꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯦ ꯍꯥꯏꯗꯨꯅ ꯏꯄꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯦꯅꯤꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯄꯥ ꯃꯆꯥꯁꯨꯝ ꯀꯞꯃꯤꯟꯅꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯍꯜ ꯂꯃꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯕꯨ? ꯑꯉꯥꯡꯁꯤ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯟꯕꯤꯌꯨꯅꯦ꯫ ꯃꯃꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯆꯥꯁꯦ ꯊꯦꯝꯖꯤꯟꯕꯤꯅꯕ ꯍꯥꯏꯌꯨꯅꯦ꯫ ꯃꯈꯨꯔꯥ ꯁꯥꯟꯇꯒꯤ ꯅꯨꯄꯤ ꯃꯦꯝꯊꯣꯏ ꯊꯣꯛꯂꯛꯇꯨꯅ ꯑꯦꯅꯤꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯑꯔꯥꯡꯕꯝꯅ ꯕꯣꯔꯁꯨ ꯑꯍꯜ ꯂꯃꯟ ꯈꯨꯔꯨꯝꯅꯕ ꯍꯥꯏꯍꯧꯔꯤ꯫ ꯑꯦꯅꯤꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯃꯃꯥ ꯕꯤꯃꯣꯂꯥꯁꯨ ꯃꯃꯥ ꯅꯨꯡꯁꯤꯍꯣꯏꯒ ꯑꯍꯜ ꯈꯔꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯕꯤꯃꯣꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯃꯧꯒꯤ ꯃꯃꯥꯁꯦ ꯏꯆꯟ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯏꯆꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗꯤ ꯌꯥꯝꯅ ꯄꯦꯜꯂꯝꯃꯣꯏ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯁꯥꯎꯕꯗꯣ ꯈꯤꯇꯪ ꯐꯥꯊꯕꯤꯔꯣ꯫ ꯑꯩꯅ ꯏꯃꯧꯁꯦ ꯏꯆꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯑꯩꯅ ꯍꯣꯠꯅꯖꯒꯦ꯫ ꯕꯤꯃꯣꯂꯥ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯋꯥ ꯈꯪꯕ ꯃꯦꯝꯊꯣꯏꯅ ꯃꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯈꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯆꯨꯝꯃꯤ ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯄꯦꯟꯗꯗꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯇꯨꯡꯒꯤ ꯈꯜꯂꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯤꯕꯅꯤ꯫ ꯕꯤꯃꯣꯂꯥ, ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦꯀꯣ, ꯃꯥꯏ ꯃꯥꯏ ꯊꯣꯛꯄꯅꯤ, ꯁꯥꯎꯁꯨ ꯁꯥꯎꯖꯗꯦ꯫ ꯕꯤꯃꯣꯂꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄ ꯑꯍꯜ ꯈꯔꯗꯨꯗꯤ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯍꯥꯏꯐꯦꯠ ꯈꯟꯅꯩ꯫ ꯃꯦꯝꯊꯣꯏꯗꯤ ꯕꯤꯃꯣꯂꯥꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯃꯤ ꯇꯤꯟꯕꯅꯤꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯥꯒꯤ
ꯐꯠꯇꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯨꯗ ꯃꯦꯝꯊꯣꯏꯅ ꯍꯩꯁꯤꯡꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯦꯝꯊꯣꯏ, ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯗꯣ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤ, ꯊꯕꯛ ꯇꯧꯕꯗ ꯍꯩꯇꯕ ꯌꯥꯎꯔꯁꯨ ꯏꯅꯝꯃ ꯍꯣꯏꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨꯀꯣ꯫ ꯅꯨꯡꯁꯤꯅ ꯑꯃꯨꯛ, ꯍꯩꯇꯕꯒ ꯂꯩꯇꯦꯀꯣ ꯑꯩꯒꯤ ꯏꯃꯧꯗꯣ, ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯇꯥꯛꯅꯕꯒ ꯅꯥꯏꯕ ꯅꯠꯇꯦ, ꯊꯕꯛ ꯇꯧꯕꯁꯨ ꯃꯆꯨ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦ, ꯃꯌꯥꯝ ꯃꯥꯡꯗꯒ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦ꯫ ꯊꯣꯏꯅꯨꯅ ꯑꯃꯨꯛ, ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯔꯤꯕꯅꯤ, ꯃꯁꯛꯁꯨ ꯐꯖꯕ, ꯃꯔꯝꯁꯨ ꯃꯣꯛꯄ ꯏꯃꯧ ꯑꯃ ꯐꯪꯖꯔꯦꯅ ꯑꯩꯗꯤ ꯀꯜꯂꯛꯂꯤꯕꯅꯤ꯫ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨꯗꯤ ꯏꯆꯥꯅꯦꯅ ꯊꯥꯒꯠꯄ ꯇꯥꯅꯤꯅ ꯍꯥꯏꯗꯕꯅꯤ, ꯂꯩꯀꯥꯏꯁꯤꯗ ꯃꯥꯃꯨꯛ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯂꯩꯕ ꯅꯠꯇꯦ, ꯃꯔꯥꯏꯕꯛꯇꯤ ꯈꯔ ꯊꯤꯖꯔꯕꯅꯤ ꯏꯆꯥꯗꯣ, ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯋꯥꯍꯩꯁꯤꯡꯗꯣ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯌꯥꯝꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯃꯦꯝꯊꯣꯏꯗ ꯂꯣꯏꯅ ꯉꯛꯅ ꯌꯦꯡꯅꯩ꯫ ꯕꯤꯃꯣꯂꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯕꯤꯃꯣꯂꯥ, ꯀꯩꯗꯧꯕꯒꯤ ꯅꯤꯡꯕ ꯊꯨꯡꯉꯣꯏꯗꯣꯏꯕ? ꯃꯥꯕꯨ ꯀꯩ ꯋꯥꯠꯍꯟꯒꯦ? ꯕꯤꯃꯣꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯋꯥꯔꯤ ꯈꯪꯗꯕ ꯑꯍꯜꯁꯤꯡꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯦꯝꯊꯣꯏꯁꯨ ꯕꯤꯃꯣꯂꯥꯒꯤ ꯂꯦꯝꯖꯗꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯤꯃꯥꯡ ꯊꯣꯛꯇꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯑꯦꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯤ, ꯖꯨꯁꯤꯂꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯄꯨꯟꯅ ꯐꯝꯃꯤ꯫ ꯁꯤꯝꯔꯟ, ꯚꯥꯏ, ꯅꯪ ꯉꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ, ꯅꯍꯥꯟꯈꯩ ꯁꯨꯀꯦ ꯀꯦꯗꯅ ꯀꯦꯊꯣꯔꯛꯄꯩꯔꯗꯤ ꯈꯪꯗꯦ, ꯅꯣꯏ ꯁꯥꯏꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯅꯕꯥꯅꯤ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯍꯦ꯫ ꯀꯦꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤꯒꯤ ꯁꯥꯏꯗꯨꯗꯤ ꯉꯥꯎꯁꯤꯜꯂꯨꯅꯨꯍꯦ, ꯐꯔꯛ ꯇꯥꯅꯅꯤ꯫ ꯁꯤꯝꯔꯟꯅ ꯑꯃꯨꯛ, ꯁꯨꯝ ꯐꯖꯩ ꯍꯥꯏꯕꯅꯤꯍꯦ, ꯑꯗꯣ ꯅꯕꯥꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯩꯅꯣꯕ? ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦꯕ, ꯃꯕꯨꯛ ꯌꯥꯝ ꯂꯨꯕꯅꯤ ꯁꯤ ꯅꯨꯄꯤꯁꯦ꯫ ꯑꯦꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯗꯦ, ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩ꯫ ꯁꯤꯝꯔꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯨꯝꯗꯕꯤꯒ ꯇꯧꯏ, ꯌꯥꯝ ꯆꯥꯎꯊꯣꯛꯏꯀꯣ, ꯃꯋꯥ ꯐꯖꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯅ꯫ ꯃꯌꯥꯝ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯑꯦꯅꯤ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ, ꯀꯩ ꯍꯥꯏꯕꯅꯣ? ꯁꯤꯝꯔꯟ, ꯍꯣ ꯀꯩꯁꯨ ꯍꯥꯏꯖꯗꯦꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯤꯟ, ꯆꯦꯅꯤ, ꯅꯣꯏ ꯆꯦ ꯆꯟꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ꯫ ꯑꯦꯅꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯆꯦꯕꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯆꯦ, ꯃꯦꯂꯤꯇꯥ, ꯇꯣꯝꯕꯤ꯫ ꯑꯦꯅꯤ ꯃꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯦꯂꯤꯇꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ, ꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ, ꯀꯞꯄꯤꯔꯣ? ꯑꯦꯅꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯐꯣꯟ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ, ꯇꯣꯝꯕꯤ꯫ ꯇꯥꯏ ꯆꯦ꯫ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯀꯞꯀꯅꯨꯁꯦ, ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯤ, ꯑꯦꯛꯖꯥꯝꯒ ꯅꯛꯁꯜꯂꯛꯄꯅꯦ, ꯁꯨꯇꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ꯫ ꯆꯦ, ꯑꯩ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯣꯏꯗ ꯂꯥꯛꯇꯣꯏꯅꯤ, ꯑꯗꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯇꯤꯟꯅꯩ ꯍꯥꯏꯅꯦ, ꯑꯩꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ꯫ ꯇꯤꯟꯅꯕꯅꯦ꯫ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯣꯏꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯂꯨꯅꯗꯤ ꯇꯧꯕꯤꯕ꯭ꯔꯣ? ꯆꯦ, ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯦꯅꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯦꯂꯤꯇꯥꯅ, ꯇꯣꯝꯕꯤ, ꯋꯥꯔꯤꯗꯣ ꯆꯤꯆꯦꯗ ꯐꯖꯅ ꯇꯝꯃꯣ, ꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯩꯅꯣꯅ ꯍꯥꯏꯌꯨ꯫ ꯑꯦꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯆꯦꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯆꯦꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯍꯧꯖꯤꯛ ꯗꯤꯄꯛ ꯃꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯗꯣꯝꯆꯥ ꯃꯦꯝꯊꯣꯏꯁꯨ ꯑꯦꯅꯤꯕꯨ ꯊꯤꯔꯛꯄꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯤ꯫ ꯑꯦꯅꯤ, ꯆꯦ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ, ꯇꯥꯃꯣꯒ ꯇꯤꯟꯅꯔꯁꯨ ꯀꯔꯤꯅꯣ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯕ ꯃꯤꯗꯨꯒ ꯑꯩ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯋꯥꯏ ꯆꯦ꯫ ꯃꯦꯂꯤꯇꯥ, ꯇꯣꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯁꯦ, ꯑꯩꯅ ꯇꯥꯃꯣꯗ ꯍꯪꯕꯗꯗꯤ ꯃꯤꯗꯤ ꯑꯗꯨꯝ ꯐꯕꯅꯦ ꯍꯥꯏꯔꯤ꯫ ꯇꯥꯃꯣꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯖꯅ ꯐꯪꯗꯦ꯫ ꯑꯩ ꯇꯥꯃꯣꯗ ꯑꯃꯨꯛ ꯐꯖꯅ ꯍꯪꯉꯛꯀꯦ꯫ ꯍꯪꯉꯨꯅꯨꯗ ꯆꯦ, ꯑꯩ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯍꯧꯖꯤꯛ ꯅꯪ ꯃꯥꯒ ꯂꯨꯍꯣꯡꯂꯕꯅꯤ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯅꯪ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯋꯣ꯫ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ꯫ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯐꯠꯇꯦ꯫ ꯇꯣꯝꯕꯤ, ꯅꯪꯁꯦ
ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤ ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯆꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯤ ꯐꯕ꯭ꯔꯥ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯕꯕꯥꯗꯤ ꯂꯩꯇ꯭ꯔꯦ ꯏꯃꯥꯅꯗꯤ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤꯌꯦ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯄꯨꯟꯈꯤꯕꯅ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯕꯅꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯠꯇꯨꯅ ꯅꯪꯅ ꯋꯥꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯕꯗ ꯏꯁꯣꯔꯅ ꯁꯤꯟꯕꯤꯔꯛꯂꯕꯅꯤ ꯑꯗꯣ ꯅꯨꯄꯥꯗꯣ ꯊꯕꯛ ꯇꯧꯋꯦꯅ ꯍꯥꯏ ꯇꯥꯃꯣꯅ ꯀꯩ ꯊꯕꯛꯅꯣ ꯍꯪꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯀꯩ ꯊꯕꯛꯅꯣ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯆꯦ ꯍꯌꯦꯡꯗꯒꯤ ꯆꯠꯂꯅꯤꯗꯤ ꯍꯥꯏ ꯃꯣꯔꯦꯗ ꯇꯥꯏꯌꯦꯅ ꯍꯥꯏꯌꯦ ꯏꯃꯥ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯕꯅꯤ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣꯗꯤ ꯈꯪꯗꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨꯕꯨ ꯈꯪꯗꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯦꯝꯊꯣꯏꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣ ꯃꯣꯔꯦꯗ ꯀꯁꯇꯝ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯂꯩ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯃꯥꯗ ꯍꯪꯕꯅꯤ ꯊꯕꯛ ꯇꯧꯕ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯦꯅꯤꯗꯤ ꯃꯦꯝꯊꯣꯏ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯦ ꯏꯟꯗꯣꯝꯆꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯃꯦꯂꯤꯇꯥ ꯏꯟꯗꯣꯝꯆꯥ ꯃꯦꯝꯊꯣꯏꯔꯣ ꯑꯣ ꯀꯁꯇꯝ ꯑꯣꯐꯤꯁꯔ ꯑꯣꯏꯌꯦꯕ ꯌꯥꯝ ꯐꯔꯦ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯑꯗꯣ ꯆꯦꯁꯨ ꯊꯝꯃꯒꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯄꯨꯈꯣ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯍꯣꯏ ꯆꯦ ꯅꯪ ꯊꯣꯛꯂꯛꯄꯒ ꯂꯥꯛꯎꯀꯣ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯊꯤꯔꯛꯄꯅꯤ ꯅꯪꯅ ꯅꯆꯦꯗ ꯇꯝꯂꯤꯕ ꯋꯥꯗꯨꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯁꯦꯡꯕꯁꯨ ꯅꯕꯥꯅꯤꯒꯤ ꯃꯔꯤꯗꯣ ꯑꯗꯨꯝꯅ ꯂꯩꯅꯕ꯭ꯔꯥ ꯏꯟꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯥꯟꯅ ꯈꯪꯅꯕ ꯈꯪꯅꯗꯕ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯪꯒꯗꯕꯅꯤ ꯃꯥꯅ ꯀꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕ ꯀꯥꯏꯗ ꯆꯠꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯍꯥꯟꯅ ꯐꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯂꯁꯨ ꯅꯪꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯦꯅꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯃꯦꯝꯊꯣꯏ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯅꯪꯅ ꯂꯥꯞꯊꯣꯛꯅ ꯂꯩꯕꯗꯨꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯍꯧꯖꯤꯛꯇꯤ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝꯅ ꯀꯩꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯒꯤꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛꯅꯤ ꯃꯇꯩ ꯃꯅꯥꯎ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯕ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯇꯣꯝꯕꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ ꯅꯣꯏ ꯕꯕꯥꯒ ꯅꯃꯥ ꯕꯤꯃꯣꯂꯥꯒꯒꯤ ꯌꯨꯝꯕꯥꯟꯁꯦ ꯅꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯕꯕꯥꯅ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯏꯟꯗꯣꯝꯆꯥ ꯑꯦꯅꯤ ꯋꯥ ꯃꯈꯥꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯅꯍꯥꯟꯒꯩ ꯑꯁꯨꯛ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯁꯤ ꯈꯜꯂꯨꯕꯗ ꯑꯉꯥꯡꯒꯤ ꯃꯀꯣꯛꯀ ꯑꯣꯏꯕꯒ ꯋꯥꯈꯜ ꯄꯨꯝꯕꯝꯅꯔꯤ ꯃꯦꯝꯊꯣꯏ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯍꯧꯔꯣ ꯅꯅꯦꯝꯕꯣꯛꯁꯨ ꯌꯥꯝꯅ ꯐꯩ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯌꯨꯝꯁꯤꯗ ꯋꯥꯕ ꯌꯥꯕꯒꯩ ꯋꯥꯔꯦꯗꯅ ꯅꯪꯒꯤ ꯋꯥꯕ ꯌꯦꯡꯕ ꯉꯝꯗꯗꯅ ꯂꯥꯏꯅ ꯁꯤꯜꯂꯛꯄꯅꯤ ꯇꯟꯖꯥꯗꯨꯗ ꯕꯤꯃꯣꯂꯥ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯦꯝꯊꯣꯏ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯏꯆꯦ ꯑꯉꯥꯡꯁꯤ ꯉꯥꯡꯕꯤꯔꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯊꯣꯏ ꯊꯣꯛꯈ꯭ꯔꯦ ꯕꯤꯃꯣꯂꯥ ꯑꯩ ꯑꯄꯥ ꯁꯥꯈꯤꯕꯁꯤꯅ ꯃꯊꯧꯗꯤ ꯂꯩꯇꯅ ꯑꯦꯅꯤꯗꯤ ꯃꯃꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯀꯤꯗꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯇ꯭ꯔꯦ ꯕꯤꯃꯣꯂꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯄꯥꯅ ꯅꯪꯒꯤ ꯁꯅꯥ ꯍꯥꯞꯇꯕ ꯌꯥꯔꯣꯏꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯇꯅ ꯂꯤꯛ ꯑꯃꯒ ꯂꯩ ꯑꯃꯒ ꯁꯥꯕꯅꯤ ꯄꯩꯁꯥꯁꯨ ꯅꯄꯥꯅ ꯄꯨꯊꯣꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯁꯅꯥꯅ ꯁꯥꯕꯅꯤ ꯆꯥꯛꯀꯧꯕꯒꯤ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯂꯩꯕꯒꯤ ꯆꯪꯉꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯁꯨ ꯅꯄꯥꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯤꯀꯤ ꯑꯝꯇ ꯂꯧꯁꯤꯁꯨ ꯌꯥꯗꯦ ꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯁꯨ ꯅꯠꯇꯕ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥꯝꯅ ꯄꯨꯊꯩ ꯑꯩꯒꯤ ꯀꯔꯕꯥꯔꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯏꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯁꯅꯥꯁꯤꯗꯤ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯅꯋꯥꯁꯨ ꯊꯕꯛ ꯇꯧꯋꯦꯅ ꯇꯥꯏ ꯅꯄꯥꯅꯤ ꯇꯥꯟꯅꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯔꯛꯅꯕ ꯇꯧ ꯅꯄꯥꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯄꯤꯔꯛꯎ ꯅꯄꯥꯗꯨ ꯍꯌꯦꯡ ꯃꯊꯪ ꯆꯠꯈ꯭ꯔꯗꯕꯅꯤ ꯑꯦꯅꯤꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯁꯅꯥꯁꯤꯡꯗꯣ ꯄꯨꯖꯔꯔꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯥꯗ ꯂꯣꯏꯅ ꯁꯥꯕꯤꯔꯦ ꯁꯅꯥꯁꯤꯡꯗꯣ ꯏꯃꯥꯒꯤ ꯑꯆꯤꯟꯕꯗ ꯁꯤꯖꯤꯟꯅꯕꯤꯔꯣ ꯂꯥꯡꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯁꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯄꯥ ꯔꯥꯖꯦꯁ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯕꯤꯃꯣꯂꯥꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥ ꯃꯤꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯈꯥꯏꯕ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯇꯤꯜꯂꯤ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨ